Soktabana Lodi. Wabdo Koknaba Rebalance. Soktabadu Koknaba Rebalance. Rebalance na Haksang Soul, Amadi electrolytes in the Awapa Mekatuna, Adongi Haksang would take the Tamangamali. Rebalance Habadi, electrolytes Amadi energy. Mapa naidaba mahusagi hakchangda arupa higok machu chingnungi sana lokum samthokli dekhathali inaung nungthokhali khongsat sida Punsina mapung faragli Kaurangba kudingma kokli Mahausa Nangi haksangi thawai oiriba Ising Special discount to welcome the winter of 2019. 10% discount on labor charge, 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires, free alignment, free balancing, free nitrogen, free removing and refitting, 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. SS Enterprises ta miyam gi damak leizare makhal makha kya gi sound lights teas amadi ten house ki polam sing makhal khuding makki light amadi luhong khongdo gi polam sing gi damak 10% discount pijari Akupamarol gi damak contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Nanai Day Spa and Salon. Special offer to welcome winter of 2019. 30% discount Pijari. November Gitang Taradagi. Kun Faub Khaktamak Pizaba discount ne. Pizariba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asinachingmani. Extra charges yaudana yumda laktuna service su pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin birau Nanai Day Spa and Salon, New Chekon Road, SBI ATM Building near Globis. Contact number 0385 2447 natraga 2447 Smart Tutorial Center revision course for class 12 will start from 11 November and for class 10 from 12 December 2019. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostels for boys and girls available. For more details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730 999 192. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tobagi khudong chaba pijari. Adom-adom ki leijariba sanada yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanganba ngamlagani. Lamjingba jewelry na pijariba khudong chaba asi lobi ho adom gi sana adu sengi natraga sengde haiba gi chingnaba du kokhanbiyo. Akupa marol gi damak lamjingba jewelry da lengsinbirao. Lamjingba Jewelry, good quality is our priority.
इरमदमदा फंगबा पोलमसिंगना इरमदम असिमक्तदा साजबा कांगलागी पोलमसिंग फंगबिरगनी लुहोंग पंथाना लाकपदा मियामगिदमक लेजरे लैमा कबोक लोइनना लुहोंगबगी याखनबा डिस्काउंट सु इजरी अकुप मरोलगिदमक कांटेक्ट तोबियु 8131877217 नत्रगा 9612056941 कांगला कबोक चाबियो यामना हावबनी कांगला लैमा कबोक खंगहनजबा ngasi tang 15 tha 18 2018 ing irai numit asida nungsijaraba leibak miyam amadi salai gi shareholder stakeholder singi mafamda salai holdings private limited ki maikei dagi wafam kharadang nolukna ningsingjari kanagumbi singna social media da lana pau sandok piduna salai bu miyam da amadi shareholder stakeholder singda lana uhan kiba yaba mau amata tobidana ba nolukna ningsingjari hojik sathariba investigation asi hek loibaga salai gi unit sing karamba matamda hangani haiba miyam punamakta media gi khuthangda soidana khanghanjagani matam adu fawbudang khwai punamakna pungning phathabiduna salai gi unit sing hanagong function toba ngai minasi haina khwai punamaki mafamda nolukjari khanghanjari ba salai holdings private limited yang wat Soktabana loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksangi salt amadi electrolyte singi awatpa menkhatuna adongi haksangbu tagat tikna thamba ngamali. Rebalance habadi electrolytes amadi energy. Mapa naidaba mahusagi hakchangda arupa higok machu chingnungi sana lokum samthokli dekhathali inong nungtokhali khongsat sida punsina mapung faragli khaurangba khudingma kokli Sing Pizari, Laibak Kanbana Ahan Beitoni, Pukning Wakal and Bayaba Kumay Harauda, Nungai Topayaba Matamnate, Sangai Festival Boycott Tobagi Confirm Handokloi Haina, Kokomigi Coordinator Sunil Karamna Lautokre. UNLF ki Central Committee ki Maroiba Misak Amoiram Kiba, Moirang Tem Zoy Elias, Nongyai Guwahati the Laiba Central Jail the Gate, Tadora Krabamatunga Simayum the Halakre. National Press Day ki thorom pangthokuna tongan behiramda akhanaba pau ikiba pau mini panda Manipur State Journalist Award listing ani taramapan kusinakre amadi drug lalonbada chenabani haiba More Police Station ki OC yauna personal mari suspend tawkre Kurumjari Times of Manipur News meeting tabiri basing bungangong Priyana taram nokche bagaloina na pau sandong pizari Laibak kanbana ahan be ithongni pungning wakhal thaihan be yaba kumai harauda nungai thokpa yaba matam nate sangai festival boycott tawbagi khongfam handok loi haina kokomi gi firap hena cheshin kre ngasi Imphal East ki hata da Laibak Muslim Welfare Organization MMWO gi office ta pangthokiba
पाउगी विफमदा कोकोमीगी कोऑर्डिनेटर सुनील कराम हाई लेबाक की लूरब तानफम असिदा अखोइगी मांगदा तारिबा इशू कया लोशननब होनबगी मुहुता लेंगाकना संगाई फेस्टिवल पांगथोक्तुना मियामगी पुंगनिंग वाखल थैहनब होनरिबसी कोकोमीना कैदौंगदा याबा ngamloi लेबाक कायरब मतमदा संगाई फेस्टिवल पांगथोक्पगी कानबसु लेरोय मरम अदुना फेस्टिवल असिदा सरुक यागनी हाइना थौरांगलिबा पुमनमकना कोकोमीना थमजरिबा वाफम असिबु सौगटपिदुना पांगथोक्कदौरिबा फेस्टिवल असिदा सरुक याबिदनबा अपील तौखी पाउगी मिफम अदुदा सुनील करामना मखा तारादुना ngarang pangthokkiba thoram amada lamdam asigi MP RK Ranjana Naga Santi gi warina lamdam asida sokhaloi haibagi aiba cherol piu haina center da kokomina taksiliba wafam asi chatnaba yaroi dabani haibadu leibak macha ta dabaga loinana daita yaudaba wangang ni haiki masida natana leibaki luraba tanfam masida BJP gi organizational election pangthokpa amade kokomina luchingduna sangsiliba khongjangda miyamna saruk yadanaba campaign chathari haibasi athubada lepiu haiki पांथोकदबा संगाई फेस्टिवल से यामना कोई तोंगान तोंगान बा फेस्टिवल अमगी इरांग लांग खोटपा मयाम तोरगंदा इशू से डाइवर्ट तौब यानबगी मसाम कनी सिगी मसाकसिंग से मणिपुर गवर्नमेंट नसु अखोगी इनरीबा एग्रीमेंट सिग वारोय सेनम तंग ताद्रि बोक्ति संगाई फेस्टिवल से यैथोक पियु हाइबसिनी अदुना करिगुम्बा मणिपुर मियांगी अनिंग अपामबगी मयोक्ता नमदना तौसलप तारगदी कोकोमीना मणिपुर मियामदा अमसुंग फेस्टिवल असिद सरुक यागदबा कोई थौरांग तौरमगसु स्टॉल सिंग साउंड सर्विस अदि लीला रोगी आर्टिस्ट की अदि ट्रांसपोर्टर्स की कल्चरल ट्रोप अदि टेन हाउस चाना थंगनबा अमदि मसिद हिरम खुदिमक्ता संग खुदिमक लेबाक की इशूनी खल्लकांदा कोई संगाई फेस्टिवल से कोई सरुक यागुमसी Makhatana Kokomigi Assistant Coordinator PH Nando Luwanga Paumi Singh the Fongdo Kibada India Amasung Manipur Lengakna Makogi Political Workers Singh Thadoktuna Miyamgi Kongjang Asibu Nathai Hanaba Honore Haibagi Pau Fongle Asigumba Thongasi the Yauriba Mui Singna Masagi Kongfam Handopio Prithivigi Ani Subalanjao Manungda Olympic Games Fauba Yetuk Libane Maramaduna Sangai Festival na Lubra Natraga Laiva Kanbana Lubra Haibado Munna Kantabiduna Achumba Maikaida Sangsin Nabahona View Loinana Atubada Assembly Gimi from Kauduna Miyamgi Mihut Oiriba Singi Chap Java Philip Adu Kanghalu Haiki Manipur Miyamna Matang Chida Koya Ningsing Minaba Kantaminaba Yaribidi Pitribi Yani Subalanzao Matamda Olympic Hyper Pitribi Quite Sova Sports Ki Kumayase Sports Ki Belase Anidak Tokite 1940 1944 Ki Olympic Game Anidak Pangtokite Madam Deep Latam the Pitribi Yani Subalanzao Labana Sumaina Manipur Sungasi Langa Pankoweba Piba Mamada Labana Akoi Suma the Kume Hero Todana Natraga Koi Mayam Iho Bakoi Mayam Wakalze Nakalam Tedo Kibiaba Natraga Miam Pungi you the Nakalam the Pugibia Tabakse Topam Tokte Maramduna Manipur Gominasu Masida Hiram to the Ming Tambiro Aduga Manipur Miam Nasu Asumba Sangai Festival Chida Yopum Toi Toktedo or if you the Kantaraga Yari Makadi Corporation Bigan have a Komi Makadi United Nations Liberation Front UNLF ki hanagi General Secretary oirambagi mathakta Front asigi Central Committee gi maruoiba misak amasu oiramkhiba Moirangthem Joy atopa mingna nongyai Guwahati da leiba Central Jail dagi thadorakraba matunga simayumda halakre Bharat lengak ki mayokta lal hobagi maralda NIA pankhiba Moirangthem Joy atopa mingna nongyai gi mathakta NIA charge sheet frame tawraga Guwahati da leiba NIA gi akhanaba courta wail chatharakibane Case asigi while da mahak chahi tara conviction piduna Guwahati Central Jail da thamlakibane NIA na mahaki mathakta charge tawba Maral Singh aduga mari leina na pikiba conviction gi matam loiraduna judicial custody dagi thadorakibane Moirangthem Joy atopa mingna nongyai ngasi ayuk pung 13 minute kuntaba matamda Air Asia flight number 15783 da Guwahati dagi Imphal gi airport da thunglaki Mahang na airport ta thunglaba matamda imung manung kairoi lekai amade miyam na lai pareng sing huktuna harau tayam na oki Paumi singna hangba wahang singi paukhum piradna Moirangthem Joy atopa mingna nongyai na ngasi miyam ga unaba si hainingai leitana nungai miyam na mahak po okpiramba si thamoi nungdagi thagatchaba fongdokchare Hauzik lamdam asigi oiriba issue sing asi complex oi masi sumthokna ba honaba changi miyam na khongjang changsiliba matamda emotion na chingduna punaba honaba chumloi haiba yauna wafum kya fongdoki
मागी फिल्म से अखोना यामना नेगेटिवली लौबसु सुमोय हना खली मरमदि मागी सेंटेंस लोरगा तखिबनी उगिबनी अदुना अनोबा एफआर अमा चलगा माबु फाबा हाइबसे मसी ngamoy hana khali mandi mangonda madugi sedition charge tongna bagi any tongna kayuma ground amata lete National Press Day gi thoram pangthok tuna tongan be hiramda akhanaba pau ikiba paumi ni panda Manipur State Journalist Award lisingani taramapan khusina kre status da thabak toriba paumi singna samas asigi yaifana ba thabak kya tawbasi thagat ningai ni miam da pau pi bada yariba makhai constructive oiba mong da pbu haina Information and Public Relation gi Minister TH Biswas and Fongdo kre wafuma singa si Manipur Sarkar gi Department of Information and Public Relation DIPR na senduna National Press Day amade reporting interpretation A journey haiba hiramda pangthokpa workshop ki thoramda fongdokibani nitai pai chu thekta leiba DIPR new complex da leiba auditorium da pangthokpa thoramadu da IPR Minister TH Biswajen amakha taraduna ngasi numit asi yamna nungaiba numit amane numit asida I pawgi lamda thabak tawriba mioi sing shuna yauduna thoram asi mapung faningi journalism the boundary haiba amalaite accuracy leiba change democracy gi makhong mari subda leiba media haibasing asidi yamna maru oire atai state ki miyosing state asigi media bu thagalakpa kaya lei masi yamna afabamni karigumba pawama miyam da piba matamda nakal namatigi oina yenglaga fongba tawbigano balance tawraga ibiu journalist oiba haibasi lairik yamna pabatai aduga expert ama oiba sutai sarkar asina su DIPR da ningtamna thabak halli haiki Manipur की लेरिबा रिपोर्टर की मीडिया की जर्नलिस्ट से याम तुम बांस हुए ना तो सो कोई ताब नहीं है जरिए अदरदी आई ना जने ये साइड पोर्ट को है ना क्रेडिबिलिटी तो वांगा ना है ना एक्सट्रैक्ट होगा तो का कोई बैलेंसिंग होगा कोई पोर्ट से तो बियर दी है अने है जो कलो नहीं जरिए पोर्ट अदर डिपार्टमेंट में कोई को पोर्ट में लेको मतलब दैट कोई नेवर टेक इट रॉन्गली बिकॉज़ कोई जस्ट कलेक्ट हुए इन्फॉर्मेशन अदर कोई नसी दिन हुआ है अपना करी हुआ है का अखोगी जर्नलिज्म की साथी बजे सिगी बाउंड्री लेती करी नो है मतलब दा कोई इपन गसी ये बिरो कोई सोशल मीडिया अदि तुआन कोई चैनल में आम जे पना नाम साफल कर सिगी पोसे कैसु कोई ना बाउंड्री लेती हे ने सुन के गले सिगी कोई नहीं गली देखा अदर पीपल की थॉट्स जे इन डिफरेंट वे दा इन डिफरेंट टॉपिक्स दा कमांड तो दना मयाम ने कन्वे तो बदके मयाम ने कमांड कुछ कर दगे है पोजीशन अदर कोई लाइक पावर तगाल ले अदगे कोई हिरम खुदिमत एक्सपर्ट होबे तगाल ले Manitco amadi Manitron gi chairman Radya Shyam Yumnam amadi DIPR gi director H Balkrishna MCS Susarugya ki bathoram aduda handak chahi gi oina Manipur State Journalist Award lisingani taramapan gi oina Best Editor Award on National Integration and Communal Harmony da Sanalaipak Pauche gi Joint Editor Nepram Krishna Mohan Science and Technology Reporting the Huyan Lanfau Staff Reporter Asem Bebicha Parliamentary Reporting the Sanalaipak Staff Editor Taurem Biswajit Reporting with special reference to women and children Gyoina People's Chronicle gi reporter Sagol Sam Bigyan Reporting on Art and Culture Gyoina Pongna Fongi Staff Reporter RK Bulu Rural Reporting Gyoina Huyan Lanfau gi Nomita Khongban Tabam Sports Reporting gi oina pongna phongdi staff reporter Haigruzam Sadananda Made Reporting on Public Health and Hygiene da ISTV News ki video journalist Khwairakpam Nawada Award sing khusinaki Award sing aduda sen oina lupa lising kunmanga sol ama amade citation ama chief guest oikiba IPR Minister TH Biswajena khusinaki Tungda Reporting Interpretation A Journey Haiba Topic ta workshop amasu pangthoki Senior Journalist Pradeep Phanjaubamna Moderator oikiba workshop aduda Abzugi Member Sobapati Samom EGM gi Secretary General Yumnam Rupachandra Made MHJU gi Member Sothing Simrena Resource Person oina wangaki Thasi ki tarani thogi numidang pung nipan lom taba matamda Tengnopal District Police ki SPTH Bikramjit ki mideng makhada Police team amana More Ward number 9 gi New More da leiba yum amada thiba humba gi thabak chathabada ketamine injection drug fees lising taraga taret yangkhai manga fagat khibaga mari leinana makhata na thijinbada More da taba ASIT Paumin Lun Haukip ki mayum ne haiba khangbangam ki loinana More Police Station gi OC Letko Haukip Head Constable MD
Khaililov driver constable Luksan Konga drug sing aduga mari leinarambagi damak Technopol police na faki Technopol district SP TH Bikramjit na ASI T Pangminlun Haukip head constable MD Khaililov amade driver Luksan Kom thasi gitara mari da suspend toki masigi matung da makhoi hum Imphal police na Imphal police ta sinakre haide numit adumakta da more police ki OC let ko how by faisu Manipur gi DGP LM khautena suspension order tokre housing makhoi mari mag Imphal police ta leiri haide ningsing bayai Manipur police station singi manungda handak chahi gi oina best police station lauthukibada more police na best police station gi makok takhibani Paugi marak thana tenba break am logzari Khanghanjaba ngasi tang taraga manga tha taramathoi lisingani taraga mapan ing irai numit asida nungsijaraba leibak miyam amadi salai gi shareholder stakeholder singi mafamda salai holdings private limited ki maikei dagi wafam kharadang nolukna ningsingjari kanagumbi singna social media da lana pau sandok piduna salai bu miyam da amadi shareholder stakeholder singda lana uhan kiba yaba mau amata tobidana ba nolukna ningsingjari hojik sathariba investigation asi hek loibaga salai gi unit sing karamba matamda hangani haiba miyam punamakta media gi khuthangda soidana khanghanjagani matam adu fawbudang khwai punamakna pungning phathabiduna salai gi unit sing hanagong function tobangai minasi haina khwai punamaki mafamda nolukjari khanghanjari ba salai holdings private limited Special discount to welcome winter of 2019. 10% discount on labor charge. 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. Smart Tutorial Center. Revision course for Class 12 will start from 11 November and for Class 10 from 12 December 2019. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostels for boys and girls available. For more details, please contact Smart Tutorial Center, Singzamui Supermarket, Radhesham Shopping Complex. Contact number 8730-999-192. SS Enterprises ta miyam gi damak leijare makhal makha kya gi sound lights teas amadi ten house ki polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari Akupamarol gidama contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Break ki matung da mayam bo mukhana taram nokcheri makhata ba pau pizari Lamjing ba group ki masamo iriba Lamjing ba Niri Limited ke member amasung shareholder singi oiba ahan ba khana nei nabagi mifam pangthok ki bagaloina na member singi prepaid debit card launch to kre Imphal gi North AOC da leba classic hotel nga si pangthok ki ba mifam aduda Lamjing ba group ki managing director Wycombe Herozet Salam Sunil Lamjing ba Nidi Limited ke director Mutum Byron Lamjing ba Nidi Limited ke branch manager Tayenjam Amarjit loinana member amasung shareholder sing sarukia ki ngasigi mifam aduga mari leinana Lamjing ba Nidi Limited ke director Mutum Byron na haikibada banking sector da lamdam asidagi yamlaba senfam kya mapanda chatkiba loinana nongmano magi lamdam asigi sel thumgi fibam phatchillaktaba sing asigi yinglaga kharada oiraba su mateng oina na ba Lamjing ba Nidi asi linkhatpani banking sector da Lamjing ba Nidi na piriba khudong chab sing asi lamdam asigi miyamda mamutana khanghanduna madugi kanaba sing adu fanganba mathautai haiki Being involved is that no mother pesa sukena leibe ya da ba kaina kan yo nei ba adu ki poto leibe ya da ni na remittance ko ko na ai ki corporate office ta pi ba cha nei through SBI ko jit paying me am gi di adu duna sai suk yam level pal crore tara muk se Manipur gi mapan da gi chat laga miram da chatlaga khoi ji pu gi pesa sina mi ma ama asom da karba do me am thadaraga miram chak pu gi masa am oi gi akhoi na sum overdraft chat ba Nonggi Pasha se Manipur le chakime ada sum chakre
Thauram aduda Lamjingba Group ki Managing Director Wycombe Herozit na haikibada Lamjingba nidhina piriba khudong chaba sing adu masigi member amasung shareholder singna mapung phana phanglabra haibasi punna neinaba mathau tai masigi matakta matam gi member singna thengnariba khudong chadaba sing adusu share tobiduna punna chawkhat minana ba honasi haiki Hoji fawda koina sida khogi Lamjingba Nidhi Limited haibsida tawriba thabak se khoi member singna account hangni khangde khogi fixed the recurring deposit tawri ba kholi ba mayam se si thamam dragadi amu si deposit taw dragadi na tri account se hang dragadi Lamjingba Nidhi agu lai tabaga chapmane chana bu su yaroi haibadi run taw yaroi doine Indo Myanmar ngamkhai gi more tawn da leiriba trade center lengak na midyang chengba watpana nongma gi fibam sok pa henjilakli yumthangnariba Myanmar leibak yauna Manipur gi lengak ki luchingba madi atai atopa official kiana toina mifam pangthokna fam ama oiba convention hall amadi state facility building mafam matam sangna semjan bidabana ngasi fawba leiri masina maram oraga laibak ani gi marakta matam gi oina mifam pangthokna bohonarakpa matamda mifam pangthokfam convention hall leitabagi awaba sumayoknari lenga ki mari lenaba department na trade center asigi convention hall amade state facility building sebjin sajanbagi damak senfam kaya kaithaduna sahi asigi February thadagi semjin sajanba hauramlaga March thadagi thabak suba lepkibani haire Trade Center asigi convention hall amadi state facility building asi kumja lisingani ahungi September gi tang kunda matamadugi commerce and industries minister Waramba TH Devendra amadi power minister Fungja Thangton Singna sanga kibani adu masidi lengak na meeting changba watpana changbada hangoiba poklaba mafam ama oihauri Rodam oiba morid leiba Manipur lengak ki more trade center asidi onthok phim amada leiramne masigi lengak la thu matan mieng sahum da taragadi yumthangnariba Myanmar yumangda akhoi leibak asi oiba ikai phrup khumniai oiba mafam ama haibadu ore kadori malamaduna athu matan yulungda masigi lengak na mieng sabama mathau tari Tom TV news kidama cameraman ibu Ostak loyana pawum jariba Damendra Wangkhemsa more trade center ngasi ayuk lau yei na bagi damak khudap khomjilaga paiduna thamba lau sangam amage fawbai masak khangdaba singna ngarang ahing mai thadok lamle thodok ase singjamai police station ni manung chenba mongsangai makhale kai aruba maning lokonda thokibani maina tumna chakraba fawbai ado konjeng leikai dage tongbram sanjoi gine fawbai mai tharamba thodok ado ngasi ayuk walking chatpa miyoi singna thengnarakibani mai adu ayuk fawba chaktuna leirambadagi atopa lafom singda sandorakpa yabagi chingnaba leibadagi khudakta Manipur Fire Service ta pau piraba matung Fire Service ki kangbu laktuna mai adu muthatki lopu oiriba tongbram sanjoina thawong adu nungaitaba fongdorakpa galoinana chenariba miyoi singmari leinaba singna faduna matik chaba chairak pibiu haiki ai lo ngarang hodo ngasi yei ge tawne do mai thado me nga ani do khoman man ai ge yaga om ado ngasi yei ge tawda mai thadok pirame mayam tangda si atopa thoi de yengjanbiu NACN IM amasung India government anina santigi warina Manipur gi ngamkhai kaiba yaroi sanaki ba waroi singi warol amade framework agreement ki warol Manipur gi miyam da khanghalu haiduna kokomina sangsaliba khongjang asibu sogal aduna ngasi all Moirang School Van Association amasung Moirang area surrounding club organization ani puna khusamnaraga Moirang Chingai Lampaktagi Horaga School Van Singda Kha Potsang Bamfawba section Khongchat Chatkhre ngasi chatkhiba section Khongchat aduda Moirang manung amasung Moirangi akoibada leiba lanai school singda tamba Mahiroi singi van service tawriba school van chama humpurom na sarukya ki Moirang Chingai Lampaktagi laklaga Kha Potsang Bam Lampakta punna bahonabada police na tankhai ki mayam du haithanaraga Fuwala playground da mayam pulaga section kholaw kya lauki All Moirang School Van Association ki President H. Basantana NACN IM amadi India government ki face stroke na Manipur gi apun bagi saktam kai biaroi haiki khoi gi Manipur gi oiba ngamkhai si kangluk ki oiba dharma gi oiba aduga administration da kai biaroi Manipur se amatani haiba khoi gi nuksi chana na hingminaga dubne haiba wafam se ayak ISTV amasung Tom TV gi mamang da aidak thamjari Jiribam gi manung channel leiba lengang pokpi belesta laikai adugi maira paibi amasung
Long Live Club Lengang Pokpi amadi Kokomi Jiribang Kusamnaraga Miyamgi Oiba Section Mifam Ama Lengang Pokpi Village National Highway number 37 Mapanda Fongkre Section Mifam Adada Long Live Club ki President G Sarat Sharmana Fongdoki Bada Kokomi na Sangsalak Liba Kongjang Asida Laikai Asigi Ima Ivel Club amadi Kunja Kudimag na Sarug Yazay Nagaga India government na Manipur da Chatharak Liba Thawong Asida Yaning Daba Fongdoktuna Mifam Asi Famjabane Peace talk asina Manipur da Karigumba Hiram Amata da Chaitheng Piba Yaroi Haiba Wafam Kya Fongdoki Paugi Marathana attend the break amaga sulogzari Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak leizare laima kabok loinana luhong bagi yakhanaba discount su izari akupa marol gi damak contact obu 8131877217 natraga 9612056941 Kangla kabok chabiyu yamna hawbani kangla laima kabok Nanai Day Spa and Salon. Special offer to welcome winter of 2019. 30% discount pijari. November gitang taradagi kun faub khaktamak pizaba discount ne. Pizariba services singde haircut, facial, hair spa, foot detox, micro needling treatment for face, body spa and scrub, far infrared sauna for detoxification asina chingmani. Extra charges yaudana yumda laktuna service su pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin birau Nanai Day Spa and Salon. New Chekon Road, SBI ATM Building near Globis. Contact number 0385-244-7383 natraga 244-7385. Yang what? Soktabana loidi. Wabdo Kongnaba Rebalance. Soktabado Kongnaba Rebalance. Rebalance na haksang salt amadi electrolyte singi awatpa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. Break ki matung da mayam bo mukhana taram nokchere makhataba pau pizare Lamsang Nagar Panchayat ki vice chairperson oiriba Y Nilamani bu kanaguma khrana kidnap tawre haiba wafam madu aran bane kidnap tawba leite haina vice chairperson oiriba Y Nilamani masana ngase Congress bagan da pangthokpa paugi mifam amada fongdokre paugi mifam madu da MPCC ki president in charge T Mangi Babu Vice President KH Ratan Kumar Yauna Nagar Panchayat asida Congress Party gi oina Karaba Councilor Manga Magsarukya ki Vice Chairperson Oiriba Y Nilamani na makataraduna Puna Councilor Mapan Leiba Nagar Panchayat asida Congress ki Councilor Manga amadi BJP ki Councilor Mari Leibani Nagar Panchayat asi haukiba August 9 dagi suspend tawduna leirakpani Chairperson amadi Vice Chairperson nauna khandaba Mahot ki Joint Secretary na haukiba November 3 ta order ama thoki Order adugi matung ina SDO lamsang na lakliba November 10 da election taunaba matam leblaki adubu election adu pangthoktana tumina election ki marak asida kanaguma kharana vice chairperson oiriba Y Nilamani kidnap tawkhre haiduna police ta tamsinbadagi makhoibu police na koi thiba horaki masida natana congress ki councillor singdu thiba horakpani mahapu kidnap tawe haiba wafam adu aranbane kanamata na kidnap tawba leite Tek the Kaidana lay Amaromda Congress Party gi oina kariba councillor mangagi manungda mahapu leader amade mutum thadoina deputy leader oina khalle haiba wafam su thangki ai samaita dana oigre ai gi khongthang sibu ai gi ward ki ai gi worker singna aina thangileba khongthang si pam da bagi worker sing da pam da bagi mami ma chauna ubadagi aina thangjiluriba ai gi phirep tu ai khutak dum hantok chakre ai hantok chakrabani maram aduna ai hanagumna dum I normally adam lajere I ate kemta tawjadre aduna I kanago mimta na I kidnap to balaiti kanago mimta na I phab punbagi sigumba hirama mata laite na I sengdoksari Paugi mi famadu da sarukya kiba MPCC ki president in charge T Mangi Babu na hai kibada miyam na khanba mihut singna ningthi na miyam gi thabak tawhanbiyo
masida aranba upai kya siznage haina khanbi ba tawbiganu haiki masana majority na command torga government semgdoba asidadi masana command torba parties na karigumba disturbances amata pibidana masi government se semni bigadabune aduna masida ngasagi amaga hunjandana khochandana madagi phana nabigi khona nabigi napu da government semna nab toba khotba asiguma mayam singa se masi ekhoi thadokna ba pami aduga madugi mahutta miyam gi seba phajana torga miyam na phajana vote pihal aga adai da majority phangnana bo hona bado maduna khwali hena phagani haina khali Manipur Police na lokhalakpa cheksin thorangi saruka moina tongan tongan ba chingnaba mafam singda khudaki oina thiba humbagi thabak chethaba leptre ngasi ayok Imphal West District Police Commando gi kangbuna khuyathong pukri achauba made ABC godown gi akoiba mafam singda operation chathaduna chingnaba mioi ahum fagat kre matam ikan kanadana minuthong kekrupat manak amadi MPCS office manak tasu operation chathaduna nisa season ba mioi nipan yauna punna mioi taranipan makhatana wahang pahang chathanabagi damak fagat kre hairi Plastic ki pothok singbu khomjilaba matung recycle tawduna anoba pothok puthokpada mateng pangduna miyam punna kana minaba yare haiba wafang khudam pibo oina Imphal College Chemistry Department gi Assistant Professor Dr. R.K. Bavitana plastic bottle punna kg kuntra rom hena pachoi part 4 da leiba Devsan Plastic Industry gi miyoi singda sinakre lekai lekai da chaiduna leiba plastic bottle sing khomjinduna mafam chaba amada thambiraga KG Yankhairom Subaga Recycle Unit Singda Pibiragade, Hauzik Plastic Waste na Mioiba Kunai da Piri Bachaiteng Singdagi Ngaktok Padanatana, Madugi Mahuta Sel Oina Natroga Industry Edugi Potoka, Onabagi Kudong Chaba Lady, Masi Miyam na Punna Kangminaduna, Yumge Plastic Waste Sing, Komzindana Recycle Tohanaba, Plastic na Piba Chaiteng Asi, Tengnaba Hona Mirasi Haina, Dr. R.K. Babitana Fongdorakli. Mi mayam tin bamba pham da satlaga nong ma phadok aikoina plastic collect tawruraga so tawraga utlaga aikoina khome hena utpadu khakna kana ba leitaba isam chamna aikoina khomjan biro aduga aikoina kgc kunthra gi mathakta leire haira kanda aikoina plastic recycling unit sida pau pi na bagi damakta aina thongju kendra gi oina aina ready da aina leijare Amaromda industry sigi proprietor Devesor Iromna Fongdorakpada Makal Kudimaki Plastic Sing asi Khomjindana Industry Asida Yohanlakpada KG da Lupa Tara Nithoi Pigani Aduga Imphal dagi kilometer Taragi Akoibagi Mafamda Industry gi Mioi Singna Khomba Lakpa Oiragana KG da Lupa Tara Pigani Haiki Industry Asida Plastic Waste Hing Recycle Tawduna Maroina Ising Pubagi Pipe Plastic mug, plastic bucket, flower pot na chingba pothok sing puthokli. Masida Manipur Pollution Control Board ki makhadagi mateng tawgani hairam laga thabak taw onthok piraktabana mahaki thabak asi pakshan na chalaiba ngamdana leire haiki. Kendra ji ai haja Manipur Pollution Control Board ka ai undertaking am tawjaraga district tarok si handle tawjabani. Adu Manipur Pollution Control Board na ju incentive oidaga chumoi gari gum pi ni habegi provision leiba ingonda. Adega ina paksana tawjaro reje Kaksin Khonau Thoban Sugnu Ningthokong Moirang ayamana ai tawjare adu aigi vehicle gi problem je katang leiba vehicle problem je ai vehicle je ama ani khata jina jaga akoi bje aina loina procure to bangam judeba asidegi sigi problem je katang face oje engonda adu kari gumba mokhoina aigi jaga ji sports da pugirak taragade ai most welcome Chanura Microfilm Manipur na sinduna Major Kulda Leiba Manipur Press Club ta nongmagi oiba interaction program am pangthokre ngasigi thawramadu da Chanura Microfilm Manipur gi chairman N Harimati Devi Group asigi founder secretary cum CEO PK Kuman Friends of Women's World Banking India gi program officer Alexis Muthia amadi group asigi executive member kayana saruk yadana pangthokiba thawramadu da Chanura Microfilm Manipur gi client amadi imung manung singna saruk yakhi Tharamasi maruaina Chanura Microfilm Manipurna Manipur gi nupi oibi singda sandmit loan pi batanatana tongan tongan ba makal gi training pi duna masa masana pamjaba lambi gi matung ina mapan gi chawkhatpa lam singda thabak sing asi matau karamna tawbagi haiba sing adu khanghanduna masana tawriba thabak asi mai pakna tawba ngamnabagi damak exposure visit asi pangthokpani visit asida ahan bagi oina nupi kun khangatuna Guwahati gi waiver service center da tha sigi kundagi kulhumdoi forward thaga doribani haina Chanura Microfilm Manipur gi CEO PK Kumana Fongdorakli
मकोई मी कुन से कोई गुवाहाटी दा हान बोइन थागदोरिने मसिदा मकोई सिंग से मरोइना फी साबगी बैकग्राउंड ओइबा अदुगुम नुपी कुनने हंदा खंगलिसे अदुगा अतो अतोप मखल की अनौबा हुजिकी ट्रेन सिगा चानगदबा अदुगा अखोई लमदम सिगी पोथोक अदुगा लमदम सिगी हैसिंगबगा चासनगदबा अदुगुम मखल की अखोई स्किल मदुगिदो अखोइना मथंग मथंग अखोई इमाइवेल सिंगसिदा अखोइना पिजनबगी हंदकिसिना अहुब प्रोग्राम नि हाइना आई थमजगे अरोइबदा मरोइबा पाव अमुक हना पिजरी लैबाक कनबना अहानबा इथौनी पुंगनिंग वाखल थैहनबा याबा कुमै हराउदा नुंगाई थोपा याबा मतम नते संगाई फेस्टिवल बॉयकॉट तौबगी खोंगफम हंदोकलोय हाइना कोकोमीगी कोऑर्डिनेटर सुनील करामना लाउथोखरे UNLF की सेंट्रल कमिटी की मरुइबा मिसक अमा ओइरमखिबा मोइरांगथेम जोय एलियास नोंगयाई गुवाहाटी दा लैबा सेंट्रल जेल दगे थादोरखरबा मतुंग असि मयुमदा हलखरे नेशनल प्रेस डे की थौरम पांगथोक्तुना तोंगान तोंगान बे हिरमदा अखनबा पाउ इखिबा पाउ मिदी पांदा मणिपुर स्टेट जर्नलिस्ट अवार्ड लिस्ट 2018 खुसिनखरे अमदी ड्रग ललोनबदा चेनबने हाइबा मोरे पुलिस स्टेशन की ओसी याउना पर्सनल मरी सस्पेंड तौखरे हौजिकी ओइनदी मणिपुरी पाउ मतंग सिदा लोसिनजरे मिदेंग ताबिरिबसिंगबो अमुक हना खुरुमजरी।